ꯄꯨꯔꯥ ꯔꯣ ꯑꯃꯗ ꯊꯥꯕꯩ ꯃꯑꯣꯡꯗꯅꯤ ꯇꯧꯔꯤꯁꯦ ꯄꯨꯁꯩꯇꯁꯤꯡꯅ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯇꯤꯛ ꯐꯥꯝꯅꯦ ꯎ ꯃꯐꯣꯟꯁꯦ ꯄꯨꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯥꯔ ꯑꯣꯏꯅꯉꯥꯏ ꯆꯥꯏꯕꯤꯕꯅꯦ ꯃꯌꯥꯝꯁꯤ ꯂꯩꯁꯦ ꯇꯤꯛ ꯐꯥꯝꯁꯤ ꯂꯩꯁꯦ ꯇꯤꯛ ꯐꯥꯝ ꯇꯧꯕ ꯌꯥꯡꯒꯦ ꯃꯌꯥꯝꯗꯣ ꯑꯩꯅ ꯀꯣꯛ ꯃꯇꯨꯡꯗ Hello guys, ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯤꯛ ꯐꯥꯝꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯆꯨꯝꯅꯥꯡ ꯃꯅꯤꯡꯗ ꯂꯩꯕꯗꯣ ꯅꯦꯆꯔ ꯀꯤꯌꯣ ꯃꯅꯥꯛꯇ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩ ꯂꯩꯖꯩꯁꯦ ꯆꯨꯝꯅꯥꯡꯗ ꯑꯣꯏꯜ ꯄꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯏ ꯑꯣꯏꯜ ꯄꯝꯗꯨꯗꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯨꯝꯅꯥꯡꯗ ꯂꯩꯕ ꯇꯤꯛ ꯐꯥꯝꯗꯣ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯣꯁꯦ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ Let's go! ꯆꯪꯉꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅꯦ ꯇꯤꯛ ꯐꯥꯝ ꯑꯩ ꯇꯤꯛ ꯐꯥꯝꯗ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩ ꯁꯥꯏꯀꯜꯁꯦ ꯁꯤꯗ ꯈꯥꯝꯃꯝꯃꯦ ꯑꯗꯨꯅ ꯆꯪꯉꯁꯤ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅꯦ ꯑꯩꯈꯣꯏ ꯇꯤꯛ ꯐꯥꯝ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯄꯨꯁꯤꯅ ꯑꯩꯈꯣꯏ ꯁꯩꯇꯁꯤꯡꯒꯤꯅꯦ ꯑꯩꯈꯣꯏ ꯁꯤ ꯇꯤꯛ ꯐꯥꯝꯁꯦꯀꯣ ꯇꯤꯛ ꯉꯥꯛꯇꯅꯤꯀꯣ ꯍꯧꯔꯤꯁꯦ ꯃꯥꯏ ꯇꯤꯛꯀꯤ ꯊꯥꯕꯒꯤ ꯈꯨꯊꯥꯁꯦꯀꯣ ꯁꯠꯇꯤꯡꯅ ꯊꯥꯛꯑꯦ ꯁꯤꯁꯨ ꯌꯦꯡꯉꯨ ꯁꯤ ꯈꯨꯊꯥꯁꯦ ꯌꯦꯡꯉꯨ ꯁꯠꯇꯤꯡ ꯊꯥꯗ꯭ꯔꯣꯁꯦ ꯄꯨꯔꯥ ꯔꯣ ꯑꯃꯗ ꯊꯥꯕꯩ ꯃꯑꯣꯡꯗꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁꯣꯝ ꯃꯄꯥꯟꯗꯒꯤ ꯀꯃꯥꯏꯅ ꯎꯕꯅꯣꯗꯣ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯤꯅ ꯂꯧꯕꯨꯛꯅꯦ ꯁꯤꯁꯨ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯁꯣꯝꯗꯅ ꯎ ꯈꯥꯏꯕꯝ ꯂꯩꯈꯔꯦ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯁꯤ ꯇꯤꯛ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯌꯥꯝꯗ꯭ꯔꯣ ꯌꯦꯡꯕ ꯂꯥꯛꯄ ꯈꯣꯠꯄꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯃꯨꯛ ꯆꯪꯗꯦꯀꯣ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯄꯤꯕ ꯌꯥꯅꯤ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯑꯩꯈꯣই ꯇꯤꯛ ꯃꯌꯥꯝ ꯑꯃ ꯍꯧꯔꯦꯀꯣ ꯎꯈꯤꯗ꯭ꯔꯦ ꯑꯩ ꯁꯛꯁꯦ ꯑꯩ ꯐꯖꯔꯕ ꯁꯛꯇꯝꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅꯦ ꯇꯤꯛ ꯐꯥꯝ ꯍꯥꯏꯁꯦꯀꯣ ꯁꯤ ꯇꯤꯛ ꯐꯥꯝꯁꯤꯅ ꯑꯩꯈꯣꯏ ꯀꯛꯊꯠꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯎꯄꯥꯛ ꯅꯨꯡꯕꯥꯛ ꯀꯥꯡꯊꯣꯟ ꯅꯨꯡꯗꯣꯟ ꯇꯦꯕꯜ ꯅꯨꯡꯕꯟ ꯁꯥꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯗꯩ ꯁꯤꯗ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯊꯥꯖꯤꯟꯕꯤꯗꯣꯏꯅꯦ ꯀꯛꯊꯠꯂꯒ ꯌꯣꯟꯕꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯀꯛꯊꯠꯂꯒ ꯃꯥꯏꯁꯤꯗ ꯎꯄꯥꯛ ꯑꯣꯏꯅ ꯁꯦꯝꯃꯦꯅ ꯑꯗꯨꯒ ꯌꯣꯟꯈꯤꯕꯁꯨ ꯌꯥꯎꯔꯦ ꯄꯨꯁꯩꯇꯁꯤꯡꯅ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯇꯤꯛ ꯐꯥꯝꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯤꯛ ꯐꯥꯝꯁꯤꯅꯁꯨ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯤꯕꯅꯦ ꯃꯥꯅ ꯎꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯅꯨꯡꯁꯤꯖꯦꯟ ꯊꯥꯗꯣꯛꯑꯒ ꯍꯥꯏꯗꯤ ꯁꯣꯔ ꯍꯣꯟꯕꯗ ꯁꯤꯖꯤꯟꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ ꯃꯥꯅ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯅꯨꯡꯖꯦꯛꯀꯤ ꯑꯩꯈꯣꯏ ꯃꯀꯣꯜ ꯁꯥꯕ ꯑꯗꯒꯤ ꯂꯩꯐꯝ ꯑꯣꯏꯍꯟꯕ ꯑꯗꯩ ꯇꯤꯟ ꯀꯥꯡꯁꯤꯡꯒꯤꯁꯨ ꯃꯣꯏꯅ ꯃꯀꯣꯜ ꯄꯤꯕꯤꯕ ꯁꯤꯗ ꯑꯩꯈꯣꯏ ꯎ ꯀꯛꯈꯤꯕꯩ ꯃꯀꯨꯞꯀꯨꯝꯕ ꯇꯥꯔꯤ ꯎ ꯀꯛꯈꯤꯕꯒꯤ ꯃꯐꯣꯟꯁꯤ ꯑꯁꯣꯝꯗꯒꯤ ꯆꯥꯏꯔꯛꯄ ꯃꯥꯜꯂꯦ ꯑꯥꯗ ꯑꯩꯈꯣꯏ ꯑꯍꯟ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤ ꯚꯥꯏ ꯎ ꯃꯐꯣꯟꯁꯦ ꯄꯨꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯥꯔ ꯑꯣꯏꯅꯉꯥꯏ ꯆꯥꯏꯕꯤꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯑꯃ ꯐꯪꯉꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯃꯐꯝꯁꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯕ ꯑꯗꯨꯏꯗꯨꯁꯨ ꯑꯣꯏ ꯑꯗꯒꯤ ꯌꯦꯡꯕꯗꯀꯣ ꯌꯥꯝꯅ ꯐꯖꯕ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨ ꯐꯥꯎꯋꯤ ꯍꯥꯏꯗꯤ ꯎ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯂꯩꯕꯁꯦ ꯎ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯣꯏꯊꯣꯛꯄꯤꯔꯛꯄ ꯌꯥꯏꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯛꯑꯦ ꯑꯗꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯑꯀꯣꯏꯕꯁꯦ ꯑꯗꯩꯁꯤꯗ ꯎꯄꯥꯛ ꯑꯀꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗꯩꯁꯤꯗ ꯎꯄꯥꯛ ꯆꯤꯡꯅꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇ꯭ꯔꯦꯛꯇꯔ ꯑꯃꯁꯨ ꯎꯄꯥꯛ ꯀꯩꯀꯥ ꯆꯤꯡꯅꯕ ꯊꯕꯛ ꯁꯨꯅꯕ ꯑꯗꯨ ꯁꯣꯝꯗꯅ ꯎꯄꯥꯛꯀꯤ ꯒꯣꯗꯥꯎꯟ ꯑꯃ ꯂꯩꯔꯦ ꯁꯤꯗꯩꯁꯦ ꯑꯗꯩ ꯑꯥꯗꯁꯨ ꯎꯄꯥꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯁꯣꯝꯗꯅ ꯇꯤꯛ ꯐꯥꯝꯗ ꯂꯩꯔꯦ ꯌꯥꯝꯅ ꯐꯖꯕ ꯆꯂꯥꯏꯅꯤ ꯑꯗꯨꯏꯁꯤꯗꯅ ꯑꯩꯈꯣꯏ ꯍꯦꯔꯣ ꯃꯤꯁꯇꯔ ꯍꯦꯔꯣ ꯌꯦꯡꯉꯨꯅꯦ ꯇꯣꯟꯖꯟ ꯉꯁꯤꯒꯤ ꯂꯨꯛꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ ꯑꯩ ꯁꯤꯐꯥꯏꯒꯤ ꯗ꯭ꯔꯦꯁꯀ ꯁꯦꯠꯂꯒ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯂꯩꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯇꯤꯛ ꯐꯥꯝꯒꯤ ꯑꯀꯣꯏꯕꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯇꯤꯛꯀꯤ ꯒꯣꯗꯥꯎꯟ ꯍꯥꯏꯇꯥꯔꯦ ꯎꯄꯥꯛ ꯀꯩꯀꯥ ꯊꯝꯅꯕ ꯒꯣꯗꯥꯎꯟꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯇꯔꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯤꯛ ꯐꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯎꯄꯥꯛ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤ ꯑꯀꯣꯏꯕꯁꯦ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕꯤꯔꯤꯒꯦ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯣ ꯆꯥꯛ ꯏꯟꯁꯤꯡꯗꯤ ꯎꯅꯕꯤꯔꯕꯣ ꯃꯌꯥꯝ ꯎꯅꯕꯤꯔꯦ ꯑꯩꯁꯨ ꯎꯅꯖꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ
ꯑꯩꯈꯣꯏ ꯇꯦꯟꯁꯟ ꯂꯩꯇꯕꯤꯗ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯑꯩ ꯕꯣꯔ ꯄꯤꯖꯔꯤ ꯑꯩꯈꯣꯏ ꯎ ꯀꯛꯄ ꯎ ꯑꯆꯧ ꯑꯆꯧꯕ ꯂꯩꯔꯦ ꯑꯗꯩ ꯎꯆꯥ ꯂꯩꯔꯦ ꯑꯗꯨꯁꯨ ꯎ ꯑꯆꯧ ꯑꯆꯧ ꯂꯩꯕ ꯌꯥꯝ ꯎ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯑꯀꯣꯏꯕ ꯁꯦꯝꯕꯤꯌꯨ ꯎꯁꯤ ꯎꯀꯨꯞ ꯊꯥꯗꯣꯏꯁꯤ ꯍꯥꯔ ꯑꯣꯏꯉꯥꯏꯔꯣ ꯎꯀꯨ ꯃꯈꯩꯁꯤ ꯂꯣꯏꯅ ꯍꯥꯔ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯈꯥꯏꯔ ꯃꯈꯩ ꯄꯨꯂꯞ ꯐꯩꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯆꯥꯏꯗꯣꯏꯅꯤ ꯁꯤꯗ ꯄꯨꯂꯞ ꯃꯈꯣꯡꯗ ꯍꯥꯞꯆꯤꯟꯕꯤꯕ ꯁꯤꯗ ꯉꯥꯡꯁꯤꯜꯂꯤ ꯃꯩꯁꯦ ꯍꯥꯔ ꯑꯣꯟꯕ ꯍꯧꯔꯅꯤ ꯑꯣ ꯐꯩ ꯀꯥꯏꯔꯛꯀꯅꯤꯀꯣ ꯈꯤꯔ ꯆꯠꯊꯣꯛꯑꯒ ꯑꯁꯤꯗ ꯑꯩꯈꯣꯏ ꯎꯀꯨꯞ ꯍꯥꯞꯄꯤꯁꯦ ꯑꯩꯈꯣꯏ ꯍꯥꯔ ꯑꯣꯏꯅꯉꯥꯏꯅꯤ ꯑꯗꯨꯅ ꯁꯤꯗ ꯉꯥꯡꯁꯤꯜꯂꯤ ꯃꯌꯥꯝꯁꯦ ꯎ ꯀꯛꯂꯛꯄꯗꯨꯒꯤ ꯑꯀꯨꯞ ꯃꯌꯥꯝꯅꯦ ꯁꯤꯗ ꯍꯥꯞꯆꯤꯜꯂꯤꯁꯦ ꯎ ꯃꯈꯣꯡꯗ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯎꯒꯤ ꯍꯥꯔ ꯑꯣꯟꯕ ꯍꯧꯔꯛꯑꯕꯅꯦ ꯁꯤꯁꯦ ꯑꯗꯨꯅ ꯁꯤ ꯎꯁꯤ ꯆꯥꯎꯒꯗ ꯃꯇꯦꯡ ꯑꯣꯏꯗꯕ ꯃꯥꯅ ꯍꯥꯔ ꯐꯪꯍꯟꯗꯦꯕ ꯂꯣꯏꯅ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯥꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯀꯩꯀꯥ ꯐꯣꯇꯣ ꯀꯥꯞꯄ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏ ꯇꯤꯛ ꯐꯥꯝꯁꯦ ꯃꯌꯥꯝꯁꯤ ꯂꯩꯁꯦ ꯇꯤꯛ ꯐꯥꯝꯁꯤ ꯂꯩꯁꯦ ꯇꯤꯛ ꯐꯥꯝ ꯆꯥꯎꯕ ꯏꯟꯖꯥꯡꯒꯤ ꯃꯌꯥꯝ ꯇꯨ ꯑꯩꯅ ꯀꯨꯝꯕ ꯃꯇꯨꯡꯗ ꯂꯣꯏꯁꯤ ꯂꯩꯁꯦ ꯆꯥꯎꯕ ꯏꯟꯖꯥꯡ ꯇꯤꯛ ꯐꯥꯝ ꯁꯤꯗ ꯇꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯇꯤꯛꯀꯤ ꯑꯩꯈꯣꯏ ꯍꯥꯔ ꯑꯣꯏꯅꯉꯥꯏ ꯎꯐꯨ ꯃꯌꯥꯝ ꯑꯃ ꯆꯥꯏꯁꯤꯟꯕꯤꯔꯦ ꯁꯨꯃꯥꯏꯅ ꯎꯒꯤ ꯃꯄꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯁꯤ ꯂꯩꯁꯤꯅꯦ ꯑꯩ ꯃꯤꯁꯇꯔ ꯑꯁꯤꯁ ꯈꯦꯇ꯭ꯔꯤ ꯃꯦꯀꯦꯅꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯤꯛ ꯐꯥꯝ ꯇꯧꯕꯁꯤꯗꯀꯣ ꯈꯤꯇꯪ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯇꯤꯛ ꯐꯥꯝ ꯇꯧꯕꯁꯤꯗꯀꯣ ꯍꯥꯔ ꯑꯣꯏꯅꯉꯥꯏ ꯑꯩꯈꯣꯏ ꯎꯀꯨꯞ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯁꯨ ꯆꯥꯏꯔꯝꯃꯦ ꯃꯣꯏꯁꯤ ꯑꯇꯣꯞꯄꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤ ꯂꯩꯁꯦ ꯆꯔꯨꯁꯨ ꯆꯥꯔꯝꯃꯦ ꯑꯩꯈꯣꯏ ꯇꯤꯛꯀꯤꯀꯣ ꯃꯣꯏ ꯍꯥꯔ ꯑꯣꯏꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯗꯨꯅ ꯇꯤꯛꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏ ꯃꯈꯥꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕꯤꯕ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂ ꯊꯝꯃꯝꯃꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯄꯠꯊ ꯄꯨꯝꯊꯔꯀꯥꯟꯗꯣ ꯑꯗꯨꯗ ꯍꯥꯔ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯑꯃꯨꯛ ꯑꯗꯨꯅ ꯇꯤꯛ ꯃꯩꯁꯦ ꯆꯔ ꯆꯥꯎꯈꯠꯂꯛꯑꯅꯤ ꯍꯥꯔ ꯑꯣꯟꯕ ꯍꯧꯔꯦ ꯁꯤ ꯂꯩꯌꯦ ꯃꯌꯥꯝ ꯁꯤꯁꯦ ꯍꯥꯔꯅꯤꯀꯣ ꯆꯔꯨꯅ ꯄꯨꯝꯊꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯒ ꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯗꯣ ꯑꯩ ꯍꯥꯞꯆꯤꯜꯂꯝꯃꯒꯦ ꯑꯗꯣ ꯃꯥꯏ ꯃꯈꯣꯡꯁꯦ ꯍꯥꯞꯆꯤꯟꯕꯤꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯝ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯃꯥꯡꯂꯣꯝ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯋꯥ ꯈꯔꯁꯨ ꯊꯥꯗꯨꯅ ꯂꯩꯔꯝꯃꯦꯀꯣ ꯋꯥ ꯈꯔ ꯊꯥꯗꯨꯅ ꯂꯩꯔꯝꯃꯦ ꯁꯤ ꯂꯩꯁꯤꯗꯤ ꯃꯌꯥꯝ ꯋꯥ ꯃꯈꯜꯁꯤꯅ ꯑꯩꯈꯣꯏ ꯃꯅꯥ ꯆꯒꯨꯞ ꯇꯧꯕꯤꯗꯣ ꯁꯤ ꯂꯩꯁꯤ ꯁꯣꯝꯗ ꯑꯃꯨꯛ ꯀꯩꯅꯣ ꯂꯩꯌꯦꯀꯣ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣই ꯉꯁꯥꯏ ꯆꯪꯂꯛꯈꯤꯕꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯤꯛ ꯐꯥꯝꯁꯦ ꯌꯥꯝꯅ ꯐꯖꯔꯒꯗꯤ ꯃꯌꯥꯝꯅ ꯐꯖꯩꯑꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯐꯖꯗꯦ ꯍꯥꯏꯔꯒꯅ ꯐꯖꯗꯦꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯗꯤꯁꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯅꯤꯡꯉꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯅ ꯑꯁꯤꯃ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯅꯦ ꯑꯩꯈꯣꯏ ꯇꯤꯛ ꯐꯥꯝꯁꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯥꯟꯅꯕ ꯃꯐꯝꯅꯦ ꯁꯤ ꯇꯤꯛꯁꯤꯗꯩ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯁꯥ ꯌꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯥꯡꯊꯣꯟ ꯁꯥ ꯌꯥꯈ꯭ꯔꯦ ꯐꯥꯟ ꯁꯥ ꯌꯥꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯆꯧꯀ꯭ꯔꯤ ꯁꯥ ꯌꯥꯈ꯭ꯔꯦ ꯑꯗꯩ ꯃꯈꯜ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯔꯅꯤꯆꯔ ꯃꯌꯥꯝ ꯑꯃꯁꯤ ꯁꯥꯕ ꯌꯥꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯐꯥꯝꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯇꯤꯛ ꯐꯥꯝꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯔꯤꯒꯨꯝꯕ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯏꯄꯨ ꯁꯩꯇꯁꯤꯡꯒ ꯇꯥꯟꯅꯔꯒ ꯇꯤꯛꯁꯤ ꯀꯃꯥꯏꯅ ꯊꯥꯅꯤ ꯈꯣꯠꯅꯤꯗ ꯃꯌꯥꯝ ꯃꯉꯣꯟꯗ ꯇꯥꯟꯅꯕꯤꯌꯣ ꯃꯥꯏ ꯂꯩꯐꯝꯁꯤꯅ ꯑꯩꯈꯣꯏ ꯐꯧꯁꯨꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯂꯩꯕꯗꯣ ꯑꯗꯩ ꯍꯦꯛ ꯊꯣꯛꯑꯒ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯝꯃꯤꯅꯤ ꯃꯌꯥꯡꯒꯤ ꯁꯝ ꯀꯛꯐꯝ ꯗꯨꯀꯥꯟ ꯑꯗꯨꯗꯩ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯂꯝꯕꯦꯟ ꯑꯃ ꯆꯪꯈꯤꯗ꯭ꯔꯣ ꯂꯝꯕꯦꯟ ꯑꯃ ꯆꯪꯈꯤꯕꯗꯣ ꯑꯗꯩ ꯈꯤꯇꯪ ꯆꯪꯉꯒ ꯑꯗꯨꯝ ꯄꯥꯗ ꯑꯗꯨꯝ ꯍꯪꯕ ꯑꯗꯨꯝ ꯈꯪꯉꯅꯤ ꯁꯩꯇꯁꯤꯡ ꯍꯥꯏꯔꯒ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯇꯤꯛ ꯐꯥꯝꯁꯤ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯩꯇꯁꯤꯡꯒ ꯇꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯇꯤꯛ ꯐꯥꯝꯁꯤ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯐꯥꯝ ꯃꯈꯜ ꯑꯃꯅꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯛ ꯐꯥꯝꯁꯦ ꯑꯀꯣꯏꯕꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣই ꯊꯣꯛꯄꯒꯤ ꯂꯝꯕꯦꯟ ꯑꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯊꯣꯛꯑꯁꯤ ꯃꯌꯥꯝ ꯊꯣꯛꯄꯒꯤ ꯂꯝꯕꯦꯟꯁꯦ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯁꯤ ꯂꯩꯁꯤꯅꯦ ꯑꯩ ꯇꯨꯡꯗ ꯂꯩꯁꯤꯅꯦ ꯑꯗꯨꯅ ꯁꯣꯝꯗ ꯑꯩꯈꯣꯏ ꯋꯥ ꯍꯧꯕꯗꯨ ꯂꯩꯍꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯁꯦ ꯁꯤꯗꯩ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯣꯝ ꯂꯩꯔꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯆꯠꯈ꯭ꯔꯅꯤ
ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯇꯤꯛ ꯐꯥꯝꯁꯤ ꯌꯦꯡꯍꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯩꯕꯁꯤꯅꯦ ꯇꯤꯛ ꯐꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯦꯀꯦ ꯅꯧꯕ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ